ahan badem na maroi update ama Robin mangang khwerak pamdagi lokachage ngasi UNLF P gi team ama ka 80 ai isa yauna unit 20 ga ngaihak famminaduna henna mapangal kanba achetpa mari leinaba loop amamam oinaba wari sanajabani Ema Leipak na yaifare aduga mathangi update asana ningon macha singdi nongma nongmagi leibak ki damu hotna ba helakli thabukna utpa haure aikhoidi thawna aduki matik henna hapkatle maitaina matam supada isil inauni lawjariba naga singdi leibak ki damak thabukna utpi khiroidro matam khara watlibro aikoi ahumna amata oikhibada kuki dudi ada lehore prithvi phawba mayoknaba yagani nagagi thawna lingjen aikhoina ngaijari aduga mathengi update asana ngasi maitai pangal ningon macha singna Ema Leipak ki damakta siba ki dana lobi kiba thawdang utpi kiba thawna wahi khakna thagatpada yamna watlagani haina Robin mangang khwerakpamna phongdokpiri aduga mahaki mathengi update asana thank you UNLF MPA ngasi nakhoina kwak sikda utkiba thawna aduda tuson mansona roba ireisa sing amadi naha kayada akanba sapu ama inot ama hapire madugi thawna adu naha khudingmakta lehengadabani kang leipak imana yaifare haina Robin mangang khwerakpamna phungdukpiri aduga mathengi update asana pandamdagi lokhatjage Assam Rifles ki camp mamangda leiba mori gi JNB kuki singna mai thadokre border town mori leiba manga suba Assam Rifles ki COB camp ama ki mamangda leiba handak nauna saba loiraba lenga ki Jawaharlal Nabodia JNB kuki volunteer singna maina tumna thadokre thawdok adu ngarang namdang pung 9 rom tarakpa adwaida border town mori gi manuk chana leiba Indo Myanmar pillar number 75 amadi 76 ki paringda leiba Timino village ta thokibani hairiba Nabodia school asi Timino village ta leiba manga suba Assam Rifles AR COB camp gi home hem mayuk na bada meter yang khairum tamak salaga leiba mafamni presna phangba paw amagi matung ina thawdok adu hojik thok liba kangluki irang asiga mari leina Timino village ki Nabodia school asida 96 subo battalion border security force ki personnel sing matam khargi oina camp oina ba tawrang tawduna leiriba mafam amani hairi ngarang numidang ikhang khanghaudana khulai matik sana paiba kuki volunteer khara laklaga hairiba lenga ki school asi maina tumna thadok lambani hairi school mai sakpa adu da border town moreda Fire Service Department ki thamisu leiribani adubu kari maram ki mathau tawjibanu kanagu makhar ki atingba leibagira haiba wahang loina na thaudok asigi matangda Timino da leiba manga suba Assam Rifles ki camp ama leina reina kuki volunteer sing na school adubu mai thadok pangamliba asi karigino haiba miyamgi ubahang oiri amorom na ngarang dang 9:30 rom tabada more police station dagi kharom da kilometer 8 lom chatlaga leiba government resi Denson School Building ama sakhangdaba kuki volunteers singni singnaba khulai paiba singna mai thadok lamba thodoke matangda ngasi more police station na siu moto case ama lokatkre Timino khulda pradhan mantri jan vikas karyakaram gi makhada government residential school building adu mai tharamle haibagi paw ngasi phangbadagi more police na su moto case lokatkibani mai tharamliba school building adu Assam Rifles ki company camp amagi hek mayukna na suklagi meter sani room tamak nakna leibani hairi aduga mathengi update asana UNO da haijibagi matam laklabra thatara gum du helaba manipuri irang asina maram oiraga khoisauna raba manipuri miyam na pendabagi kholau singi manung da central force thengnaga dra kuki singa thengnaga dra haiba mitei loop singi kholau asikari maram dagi laurukli bano haibagi wahang asi India ki center lengak na tana tasinadaba manbagi thawung asimakti state asida yelhongni singi oinadi yamna leibak thibani haina khalli haukiba sahi 2023 gi May 3 dagi kuki narco terrorist singna mitei singda landarakpadagi ngasi phawbatang du leitadana leiriba asida Pendraba Manipuri yelhongni singna makhal makha kaya gi warol sidna dun state lengak amadi center lengak ta lauriba asikari maram dagi laurokli bano haiba singa sigi India lengak na yamna lumna lauraga khanaba chumgadaba mali asiguma yamna mong maril tadraba maring marang bali sajat kaya satpa central force maru oina Assam Rifles na singba lal khambada ko kising na tongsinbagi thawung sat tharakpa thatara ko humdo helaklabani thatrom do hena achumbada yumpham oiraga lauriba yelhong mising asigi kholau India lengak na tana tasinadabagi thawung chathaduna ngasi phawba lamdam asida leirakpana maram oiraga ngasigi malimgi leba kaya mukki loop oirba United Nations Organization UNO da oina manipuri yelhong mising na sahi ama helaba lan asigi asumba warul sing khanghandan aba yadabagi tangkak amada laklabra khali maram ding asigi India lengak ki thawung asidi masagi leba ki state amada leminariba kanglu phuruk maselgi marakta khatna chainabata natana hana sunubagi sawrabo wathuk asi chahi helaba matam asi phawbada lebak amagi asumba wel chathabagi muhutta nakal amana lale khanglaba phawbada khangsinnadana amadi tasinadana tha taraga humdoi hena
ꯂꯩꯔꯛꯄ ꯑꯁꯤꯃꯛꯇꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯇꯩꯗ ꯇꯧꯅꯗꯕ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯗꯝꯁꯤꯡ ꯑꯣꯏꯅ ꯇꯝꯕꯗ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯂꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯝꯁꯤꯡ ꯊꯥꯗꯣꯛꯄꯒ ꯂꯣꯏꯅꯅ MLAꯒꯤ ꯐꯝ ꯐꯥꯎꯕ ꯊꯥꯗꯣꯛꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯃꯅꯤꯄꯨꯔꯤ ꯀꯟꯅꯅꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯒ ꯄꯨꯟꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ MLAꯗꯒꯤ ꯇꯣꯛꯆꯔꯒꯦ ꯍꯥꯏꯅ ꯃꯔꯝ ꯆꯥꯕ ꯋꯥꯔꯣꯜꯁꯤꯡ ꯏꯔꯒ ꯔꯤꯖꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯞ ꯃꯥꯟꯅꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯗ ꯇꯥꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯂꯨꯞ UNOꯗ ꯑꯣꯏꯅ ꯋꯥꯌꯦꯜ ꯆꯠꯊꯕꯤꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯃꯅꯤꯄꯨꯔꯤ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯇꯧꯔꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ